फाइलिंग इलेक्ट्रिक तगी मई हौरक्तुना मई हौलांग पोक्थोकपदगी कुकी की यूम खरा मईना तुमना चाखरे हाइदी सुगनुगी अयाब लौफमसिंग लौ पानबा हौख्रबसु सुगनु नापत की लौ परी सनिया खैरोमदी लौ उब संग गमदना लैदी हाइदी मणिपुर थोकलिबा सही अनि हेलक्लबा इरांग असिना मरम ओइदुना मणिपुर की सिंग अमसुंग तंपाका ताइनाबा मफमसिंग द लैरिबा मैतै की लौफमसिंग द संगदुना लौ उब गमदबगी अवाबा मायoknaduna लैरुरबा मतुंग तोंगा तोंगानबा लौफम कयादि लौमिसिंगना लौ उबगी थबक सथाबा हौरे लौफम कयादसु सेक्युरिटी नगाक सेदुना लौ सुबगी थबक सथाबा हौरे सुगनु डिस्ट्रिक्ट की मनुंग चना सेरौ सुगनु तांगजेंग खोरसान तानबी हाइदबा लौफमसिंग असिदसु खुंजा लौमिसिंगना लौ उबगी थबक ngasi numit 10 रोंगी ममांगदगी माय पाकना सथाबा हौरे हाइदि खुंजासिंग लौ उबगी थबक सथाबा सि माय पाकनाबगीदमक सुगनु केंद्र के एमएलए के रंजित के माइकैदगी लौखटपा याबा थबक थौरम कयासु हौजिक लौखटली एमएलए के रंजितना लौ निंगथीना पानबा ngमनबा लौखलगलबा थौरांसिंग असिबसु प्रजा सेक्शन कयादगी थागनरकले अमरोमदा सुगनु नापत्ता ताइनाबु कुकीसिंगा नंगनना लैबा मैतैसिंगी लौ सनिया खैरोमदी हौजक फावबा लौमिसिंगना संगसेंदुना लौ उब ngमदना लैरे हाइरिबा मैतैगी लौफम असी कुकी सिंगना लौ उबगी थबक माय पाकना चथखरे हाइदि हाइरिबा सुगनु नापतकी मफम असी कुकी अमसुंग मैतै सिंगा लोनाना लैबा लौफम ओइबना मफम असिदा मैतै लौमिसिंगना संगसिलगा लौ उब ngमदबनी हाइदि पावसना हाइ हौजक सुगनु सेरौ नांगजेंग खोरसान तानबी हाइरिबा लौफम सिंग असिदा लौमिसिंगना लौ निंगथिना उब ngमनबगीदमक्ता सुगनु पुलिस स्टेशन की माइकैदगिसु सेक्शन थौरांगी थबक मियामगा खुसमनदुना लौखटली मसिगीदमक्ता सुगनु पुलिस स्टेशन अमदि एमएलए के रंजितपु थागतपु फोंदोरकले लौमिसिंग सेनबगी थौतांग मणिपुर पुलिस न लौख्रे लौ सिंगुबदा अकायबा थोहंदनबा अकनबा सेक्शन थौराग लौखले प्रेसिडेंट रूल की लेंगाकना लौखिबा वारेप की मतुंगिना लबुक्ता थबक सुरिबा लौमिसिंगदा अकाय अतोय थोहंदनबगी थबक पुमनमक मणिपुर पुलिस सिनखरे मसिगा लोइना मणिपुर पुलिस की पार्सनल सिंग खुदोंथिबा थोरकपा याबा मफमसिंगदा थंबा हौख्रे लौ पंथा मनुंगदा लौमिसिंग खुदोंथिबा नंगहंदनबगी पांदमदा सेक्यूरिटी एडवाइजर चीफ सेक्रेटरी अमदि मणिपुर की डायरेक्टर जनरल ऑफ पुलिस का लोइना जून 19 दा खनबा मिफम अमा पांगथोक्तुना हिरम असगी मतांगदा कुमना खनखे कंबाइन हेडक्वार्टर्स दा सेक्यूरिटी एडवाइजर न मयाई तांबा लौदुना पांगथोखिबा मिफम अदुदा सेक्यूरिटी फोर्स पुनमके मकोक थोंबा लुसिंगबा सिंगसरुग याखे लौ था मनुंगदा पाइखलिबा सेक्यूरिटी अरेंजमेंट की मतांगदा मिफम अदुना कुमना खनखिबा लोइना बिष्णुपुर डिस्ट्रिक्ट की फुबालादा थौदो अदु अमुहना थोहंदनबगी मतांगदा खनखे लौफम सिंगद खुदोंथिबा थौदोक थोहंदबगी मतांगदा मणिपुर पुलिस की पार्सन सिंग अमसुंग तंपाकी खुदोंथिबा थोरकपा याय हाइना चिंगनबा मफम सिंगद ngak senbagi thorang लौखटहले मणिपुर पुलिस पार्सन सिंगना सेंट्रल सिक्योरिटी फोर्स की मतेंग पांगलगा लबुक्ता थबक सुरिबा लौमी सिंग खुदोंथिबा थोहंदनबा होनरगने हंदकता लौमी अमना मसागी लौफमदा लौ उरिङैदा नोंमै कापसिलकपदगी असोपन नंखिबा बिष्णुपुर डिस्ट्रिक्ट की फुबालादा अखनबा सेंट्रल सिक्योरिटी फोर्स की पार्सन सिंग थमदुना अकनबा सेक्शन थौरांग लौखटले मणिपुर पुलिस हेडक्वार्टर दगी तोंगान तोंगानबा डिस्ट्रिक्ट सुपरिटेंडेंट ऑफ पुलिस दा अखनबा सेरोल थादुना लौ उबगी थबक थौरमदा अपनबा अमता थोहंदनबा थौरांग लौखटपगी वाफम खंगनबा लैख्रे पुलिस हेडक्वार्टर दगी थाकिबा सेरोल अमगी मतुंगिना खुदोंथिबा थोलकपा याबा मफम सिंग मयेक सेंगना खंगदोक्लगा अहेनबा सिक्योरिटी पर्सनल सिंग थाजनबा थौरांग लौखटपगी वाफम याउदे अमरोमदा लौ सिंगुबगी थबकता अपनबा पिरकपा याय हाइना सिंगनबा मफम सिंगदा पाक सना कॉम्बिंग ऑपरेशन चथबा हौख्रे खुदकी ओइना मथौ तारकपा मतमदा सिजिननबा फ्लाइंग स्क्वाड अमदी क्विक रेस्पॉन्स टीम कया सेमदुना सेक्शन थौरांग लौखटपा हौदे हाइदि इंडो म्यांमार बॉर्डर फेंसिंग खाबगी थबक खुमांग चौसिले सिंगे असुप जंगल ओइबना पेट्रोलिंग द खुदोंग थीबा कया मायोकनरी हाइना एआर न फोंदोरखरे इंडिया की नॉर्थ ईस्ट स्टेट असि बांग्लादेश चाइना अमसुंग म्यांमार गा लोनाबा बॉर्डर स्टेट ओइबना सेंटर की माइकैदगी नॉर्थ ईस्ट स्टेट सिंग असि द सेंटर की माइकैदगी सिक्योरिटी अमसुंग तंग ताबा फिबा मम लेहनबा ngamba थाकता होनरी नॉर्थ ईस्ट की बॉर्डर की जगह सिंग असि जियोग्राफिकल ओइना यामना खुदोंग थिनिङा ओइबा अमसु ओइदे अदुबो असम राइफल्स की माइकैदगी बॉर्डर की जगह सिंग असि सेक्योर ओइहनबा अचौबा थौदांग लौरि हाइना असम राइफल्स की डीजी लेफ्टिनेंट जनरल विकास लाखेराना फोंदोखरे महान मखाताना हाइकिबदा असम राइफल्स न नॉर्थ ईस्ट रीजन द शांति थमनबा अंगंबा थाकता होनरी म्यांमार गा लोनरिबा मणिपुर यावना नॉर्थ ईस्ट की स्टेट सिंग असि बॉर्डर की एरिया सिंग मपुंग फाना ngak senaba honabada khudong chadaba kaya mayoknari म्यांमार दगी रोहिंग्या रिफ्यूजी सिंग लेबा असिदा आइन काइना संगसिलकपा असि लेबा असिगी ओइना यामना मरु ओइबा इशू अमा ओइदि इशू असिगी मतंगदा सेंट्रल गवर्नमेंट अमसुंग ऑपोजिशन पार्टी की मरक्ता यामना कन्ना अवाई खुम तौनरिबनि
ꯍꯥꯏꯕꯅꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛ ꯑꯁꯤ ꯑꯁꯨꯛꯄ ꯖꯪꯒꯜꯒꯤ ꯁꯔꯨꯛꯁꯤꯡ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯉꯝꯕꯁꯤꯡꯒꯤ ꯁꯔꯨꯛ ꯀꯌꯥ ꯂꯩꯕꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯍꯟꯅꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯃꯤꯇꯣꯞꯁꯤꯡ ꯗ꯭ꯔꯒ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯅꯕꯅꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯒꯤ ꯖꯒꯥꯁꯤꯡꯗꯁꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯤꯖꯤ ꯑꯁꯤꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯇꯤ ꯊꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯤ ꯐꯣꯔꯁ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞ ꯑꯗꯨ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯐꯣꯔꯁ ꯑꯁꯤꯅ ꯔꯤꯖꯟ ꯑꯁꯤꯗ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯋꯦꯜꯐꯦꯌꯔꯒꯤ ꯊꯕꯛꯁꯤꯡꯗꯁꯨ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯅꯤꯠ ꯑꯃꯁꯨꯡ ꯖꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯣꯆꯤꯡ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯁꯔꯝ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯍꯧꯈꯤꯕ ꯇꯥꯡ 1 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯥꯡꯃꯩꯊꯦꯠ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯔꯝ ꯇꯥꯡꯈꯨꯜꯗ ꯆꯠꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯡꯃꯩꯊꯦꯠ ꯌꯦꯔꯨꯝ ꯆꯤꯡꯗꯒꯤ ꯂꯣꯛꯆꯥꯎ ꯐꯥꯎꯕꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯄꯥꯝ ꯇ꯭ꯔꯤ ꯊꯥꯅꯕ ꯈꯪꯍꯟꯈꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯐꯝꯃꯤꯟꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯗ ꯁꯔꯝ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯗꯨꯅ ꯂꯥꯡꯃꯩꯊꯦꯠ ꯈꯨꯜꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯂꯥꯡꯃꯩꯊꯦꯠ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯂꯥꯡꯃꯩꯊꯦꯠ ꯌꯨꯠ ꯗꯦꯕꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯂꯥꯡꯃꯩꯊꯦꯠ ꯂꯥꯏ ꯊꯧꯒꯜ ꯂꯨꯞꯀꯤ ꯑꯄꯨꯟꯕ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁꯔꯝ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯡꯉꯊꯦꯜ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯁꯨꯞꯅꯒꯤ ꯃꯊꯛꯇ ꯄꯜꯂꯤꯕ ꯖꯒꯥ ꯑꯁꯤꯗ ꯄꯥꯝ ꯇ꯭ꯔꯤ ꯑꯁꯤ ꯊꯥꯕ ꯊꯤꯡꯕ ꯈꯛꯇꯅꯤ ꯁꯔꯝ ꯇꯥꯡꯈꯨꯜꯒꯤ ꯖꯒꯥꯗ ꯁꯔꯝ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯣꯠ ꯆꯩ ꯊꯥꯕ ꯇꯧꯅꯤꯡ ꯇꯧꯕꯗ ꯂꯥꯡꯃꯩꯊꯦꯠ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯌꯦꯠꯄ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯑꯊꯤꯡꯕ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯄꯥꯝ ꯇ꯭ꯔꯤ ꯊꯥꯕ ꯊꯤꯡꯖꯕꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯃꯦꯗꯤꯌꯥꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗ ꯑꯊꯤꯡꯕ ꯄꯤꯕꯒ ꯃꯥꯟꯅꯩ ꯃꯈꯣꯏꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯥꯝ ꯇ꯭ꯔꯤ ꯊꯥꯕꯅ ꯁꯔꯝ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯗꯨꯅ ꯌꯥꯏꯐ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯜꯂꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯊꯥꯅꯤꯡꯕ ꯖꯒꯥꯗ ꯊꯥꯕꯤꯌꯨ ꯇꯧꯕꯇꯕꯨ ꯃꯊꯛꯇ ꯄꯜꯂꯤꯕ ꯖꯒꯥ ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗꯗꯤ ꯑꯊꯤꯡꯕ ꯑꯁꯤ ꯊꯝꯕꯅꯤ ꯑꯊꯤꯡꯕ ꯑꯁꯤ ꯍꯣꯡꯗꯣꯛꯄꯁꯨ ꯂꯩꯇꯦ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯣꯛꯆꯥꯎ ꯐꯥꯎꯕꯒꯤ ꯖꯒꯥ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯛꯄ ꯃꯐꯝꯅꯤ ꯂꯣꯛꯆꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯥꯏꯐꯝ ꯈꯨꯕꯝ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯋꯥꯟ ꯊꯥꯗ ꯍꯥꯔꯩ ꯇꯥꯎꯊꯐꯝ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤꯁꯨ ꯁꯥꯔꯝꯒꯤ ꯖꯒꯥꯅꯤ ꯍꯥꯏꯕꯁꯤ ꯂꯥꯡꯃꯩꯊꯦꯠꯀꯤ प्रꯖꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯐꯝꯃꯤꯟꯅꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯎꯈꯤꯒꯗꯕ ꯑꯗꯨꯒꯤꯗꯃꯛ ꯃꯦꯗꯤꯌꯥꯗ ꯁꯦꯡꯗꯣꯛꯄꯅꯤ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯗꯤ IDPꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯧꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯁꯔꯀꯥꯔꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯗꯒꯤ IDPꯁꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ IDPꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯃꯥꯡꯗ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈꯤ ꯑꯃꯔꯣꯝꯗ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ngasi Churchanpur Meitei United Committee na Governor ka unaduna haukiba March 12 amasung April 18 da tongan ba demand sing yawo memorandum Governor da pisinkiba adu thabakta onthoknaba taksinki wafam adu da Governor gi maikai dagi lakadoriba numit humni gi manung da demand sing adu gi manung dagi khara di thabak oina onthokani haibagi thajaba pirakhi adubu committee asigi maikai dagi Governor na pirakhiba thajaba sing adu kya yamna thabakta onthoklabage haibadu yengkhigani karigumba onthoktaba tarabadi tongan ba relief camp singda hena akanba khongjang changsingani haike USA gi Birmingham da pangthokliba World Police and Fire Games 2025 ki Master Bodybuilding event ta Manipur Police Sports Club ki Zamenda Laisangthem Kumarjit Meitei na silver medal phangwa ngamkhre hairi Aigi Manza haina mengthonwa isai gi music video release tokre with Crop Studio production sinduna
ngasi singmairongda laiba classic grande da ras elangbom gi mayekta Divya hawam na sakpa aigi manja haina mengthonba isai gi music video release tawkhre Evi Chandagi direction Wilson Ningthemsa gi music ka Baby Cha Salam na choreographer oidina Sonia Samje Sabam amari James Saikhomani na saktam langkiba music video adu release tawbagi thoramadu filmmaker Romi Meitei singer amasung actor oina miyamna sakhangnaraba Sadananda Hamom Boni Gurumel amasung Kisan Kangjamna thoram mapu oina saruk yakhi thoramadu mari lenana isai asibu iriba saisakpa ras elangom na haikibada aigi manja haiba isai asida nupi oibisingna sena inaba phirolda matam thadaduna fajaba afaba khanduna laibagumna makhoigi punsi khongloi thiba matamda su matam changlabasu changna afaba punsi gi leminabda nungai yaifona laiminagada misa khallu haibadu phongdokpa isai amane haikhi amaromda isai asiki saisakpi Divya hawbomna haikibada ngasi miyamda khusinariba music video asi audio han release tawkhre adubu video oina ngasi release tawriba music video asisu miyamna support tawbiyo haikhi